Akasvani Imphal, Chitrabhanu Chitrabhanu na pau pazeri, ahan bada maru iba pau. Manipur nong na miyoy chani humbudra mapan positive oiba thengnare. JSC gi ahan ba oina COVID positive oiba gi chang chada taramari dasmik marida hengalakre. Lebas da COVID-19 vaccination campaign haudoki ba chahi ama mapung fare. Pradhan Mantri na campaign asibu mai pahan bada achawa thaudang lauriba mipung kudimak puthagat pa phongdokre. CBI na Gas Authority of India Limited ki Director Marketing amasung atopa miyoy khara senza thungjaga marilene na fare. COVID-19 positive case left in Hangalakliba Tamil Nadu amasung Telangana Raja Singta Mahilushing Singh Thingjin Kre amasung Pradhan Mantri Narendra Modi na Mahilushing makoy mama mapa sing amasung oja singda JSC gi oina parikya pe charcha gi tharumda saruyana na ba appeal tawri. Lebas da Omicron variant lakpadagi COVID-19 gi anopa case hengelakliba asi yenglaga aikoi pumnamak na siksinsi. Vaccine kapa yarba miyoy singna atuba matamda vaccine asigi dosu na kapthokpiyu amasung atupa miyoy singbusu vaccine kapada mateng pangbiyu. Laichit asitigi ngaktung naba face mask upiyu food taruki social distancing thambiyu maimit amadi khutsa sengna hamdokpiyu. COVID-19 abadi lene ba e-pau singi damak National Healthline number singna 0112397846 amasung 1075 ta aduga Manipur gi Healthline number na 0385241166 amasung 1800345381 ta phone togbiyu. Hauzik mapung iba pau Manipur do Omicron variant ki positive case thengna khraba matung da ihan hanba oina ngasi raise asigi COVID positive oibegi chang chada taramari dasmik marida hengalakre masigalunle na nong namyo chani humbudra mapan positive oiba thengna duna JSC gi khwaidi gi wangba positive case thengna ba numit ngasi na oire Raise gi haksel bibang na thok pachirol aman hai ngasi punna sample lising ama chama pan kuntrani pan test obugi manungda miyo chani humbudra mapan asi positive oikhibani miyo yankhai mapan alaina asna naba pagalakki chang chada marfudra tere dasmik mari amada hantharakle hauki bapung kumri da paramilitary force ki jawan ama laiset asidagi lekhide masi tharaga hojik fawada leina asina lekhida ba apun ba masing lising ani subna tara manga shure hojik active case masing lising ama chani marfugani toida hengatle Manipur da COVID ki vaccine kapa ki chahi ama mapung parak panumita ngasi fawada punna vaccine dose lak kulhumdoi lising marfutere chamli subna taru kapkhre ngasi gi oina precaution dose chatu kulhumdoi kaptuna punna precaution dose lising taru subna humpuni toi kapki hauji fawada Manipur go ina apun ba hanba dose kapa ki chang chada yankhai tere dasmik mari tere ori aduga anishuba dose na chada nifu humdoi dasmik manga mari ori masigi matang da pawdam ama Malam ki khwaidi sabu COVID ki vaccine kapa ki khongjang laibak asida mamang sahi gi ngasi gi numit asida hogdokhi Manipur da su numit atuda Mukhya Mantri Nong Thomam Birenna Porompata laiba Jennings Hospital da masamuk vaccine kaptuna rajya sigi oina vaccine kapa ki khongjang hogdokhi vaccine asi kapa horko matamda social media da aranbo wafam kaya sandorakpadagi vaccine kapa ki khongjang da miyamna saruk yabagi sang yamna nemlongki Adubu haksel bibak yauna sarkar gi maikaidagi vaccine asigi matangna sandokliba aranbo wafamsing miyamna thajabidanaba akanba campaign chatharaba matungda miyamsu tapna bhab taraktuna vaccine kapagi thabaksu tapna hengalakhi akhang ahi singi mot matung inna COVID ki vaccine dose ani suna kaploba miyoisingdi laina asin narabasu sibagi sang yamna hantai hairi COVID ki vaccine mapung phana kaploba madi COVID ki SOP ningthina ngaklabadi laichat asi irai ne hekta miyoy amada changbangam de haibasidi praman yauna chumlaba wapam oire maram aduna sarkarna sahi tara manga dagi tara nipan phabugi marak laiba angang singdasu COVID ki vaccine kapa horakpa amasung hanana vaccine ki dose ani kapkhroba miyoy singi manungda frontline worker amasung masagi anab laiba sahi humpugi mathaki miyoy singda precaution dose kapa horakleba si thoidokna thagatningai oiba sarkar gi khongthang singni adubu Manipur da vaccination campaign asina sahi ama chapchana mapung pharakleba sida aikoi gi rajya asida lairiba vaccine mapung phana kapthokpagi chang asi singthaningai oibra haibasidi achobu wahang ama oiri Bharat ki Registered General of India na piba miko ki matung inna Manipur da chahi taranipan ni mathakta laiba miyoi lak kulhumdoi lising ni pumatoi henna COVID-19 ki vaccine dose na kapnanaba pandam thamli
अदुबु चाही अमगी मटुंग ngasi सरकार की कोविन पोर्टल की रिपोर्ट मटुंग इन्ना अनिशुब डोज सुना काप मसिंग asi सुमना तंगी लाख तरा लिसिंग तरमापन चंगा कुंथ्रा निपान ओइरी मसी की मथक्ता भारत वैक्सीन डोज सुना कापदा ख्वाइदगी नेम्बर राज्यसिंग मनुंगदा मणिपुर सु अमनी ओमिक्रॉन वेरिएंट लाखरबा मतुंग राज्य सिदा नौमनोमगी पॉजिटिव केस हनगलकपा लोइनना वैक्सीन डोज सुना कापगी खोंजेल न तपथबा सिना लाकतोरिबो विधानसभा मिखलसिग मतुंगदा लमदम सिदा हक्सेलगी अचौब समस्या अमा लाकलोइद्रा हाइबसी मियामना हंगरिबा अचौब वहंग अमा ओइरक्ली असिगुमलबा फिवम सिदा मरी लेनो विभाग सिंगना मरु ओइना हक्सेल विभागना कुपना यंगसिलकनी हाइबगी आसासु मियामदा लेइरी आकाशवाणी इम्फाल की पावगिदमक nganगोम किरण अमरोमदा जिरीबाम जिल्लादसु कोविड-19 की वैक्सीन कापगी खोंसंग कुमांग यांगना चंगसिली हाइना जिल्ला दुगी चीफ मेडिकल ऑफिसर डॉक्टर ई ओकेंड्रो हाइरी मांगना हाइ जिल्ला असि ओइना हौजु फावदा प्रिकॉशन डोज लिसिंग अमा सुमना हुंबुद्रा मरी काखरे ngaranggi oina chehi 15 dagina 19 fawgi angangsingda vaccine dose 123 kapki chehi kanglubasigi angangsingda hida kapthoknubaki damak mama mapasingna achobu thodang lobinaba Dr. Okendro na appeal tawri बिष्णुपुर जिला की ओइना सु वैक्सीन कापगी थबक जिला की तोंगान तोंगान मफमसिंगदा माइ पांगना चथकी थौवा जिला दसु वैक्सीन कापगी थबक माइ पांगना चथरी हौजु फावदा मियोय लाख अनि लिसिंग यांखै मरी चाम मरफुद्रा मापन वैक्सीन काखरे जिला की ओइना हौजु फावदा अहानबा डोज की वैक्सीन चादा यांखै मापन दशमिक सिनो तरुक अदुगा अनिशिबा डोज की ओइना चादा निफु दशमिक अहु मरी काखरे अमरोमदा कोविड की चना कांगलोंग ngaktaba miyusindige ngasi Manipur police na miyoy terete ki fine ona lupa lising ama changa thian ki hauji fawada fine ona lupa koti ani lak humpu humdoi henbegi senfam sing khong pangam le hairi बीजेपी मणिपुर प्रदेश के वांगांगलोय थोकचोम बिजोइन हाइरी प्रधानमंत्री नरेंद्र मोदी की लमसिंग मखादा लेबासिदा कोविड-19 वैक्सीन कापगी थबक मियांगी सहज कोलोने न माइ पांगना संगसिले इम्फाल ngasi पांगमिसिंग उनब अमदा श्री बिजोइन हाइ मियाम न पिरकप सहज असिना कोविड-19 लांथिंग नबदा अचोबो थोकदांग लौरी मसिग मथक्ता कोविन पोर्टल आरोग्य सेतु अमसुंग उमंग एप न चिंग कया पुथोकना वैक्सीन कापदा चावना मतेंग पांगली महांग न हाइ लेबासी की मनुंग हंजिन न लेबा मफम सिंगदा ड्रोन की मतेंग ना कोविड वैक्सीन सिंग पीबदा चावना मतेंग पांगली हर घर दस्ते की कैंपेन होदोक्तुना कोविड वैक्सीन कापगी थबक हेना खुमांग यांगना चंगसिन बंगमले लाकदरिबा मणिपुर विधानसभा मिखल की ओइना कांग्रेस दल की कैंपेन लागलो चसी एखोय कांग्रेस लोनन हाइना मिंथोनबा इसे ngasi फोंख्रे मणिपुर प्रदेश कांग्रेस कमिटी ने सिंदना ngasi इम्फाल की कांग्रेस बपन त पांगथोकिबा थोरम अमदा इसे यसी फोंखिबनी थोरम अदुदा AICC के मणिपुर इंचार्ज वक्त चरण दास AICC के मणिपुर के सीनियर इलेक्शन ऑब्जर्वर जयराम रमेश दल के प्रेसिडेंट एंड लोकेन CLP लुचिंगबा ओक्रम इबोबी CWC के मेंबर गैखंगम अमदी दल की कर्मी के सर याखी थोरम अदुगा मरी लेना मणिपुर स्टेट सोशल मीडिया विभाग ना मणिपुर विद कांग्रेस हाइने मिंथोनबा ट्विटर अकाउंट हांगदोखी मणिपुर एक्सपो हैंडलूम वीवर्स एंड हैंडीक्राफ्ट आर्टिसन कोऑपरेटिव सोसाइटी पौना बजाना सिंधुना स्टेट हैंडलूम एक्सपो इम्फाल की पब्लिक लाइब्रेरी कैंपस पांगथोकली थासी के तेरेतेगी हौकिब एक्सपो असि चयोल अनि चुमना चथगनी एक्सपो पांगथोपम से पाउमिसिंग उनब अमदा मणिपुर एक्सपो हैंडलूम वीवर्स एंड हैंडीक्राफ्ट आर्टिसन कोऑपरेटिव सोसाइटी की चेयरपर्सन अंगोम रोनिका हाई मणिपुर मसक ताकपदा अचौब फिदा अमा कलिबा हैंडलूम हैंडीक्राफ्ट न हेना चखोनहबदमक सोसाइटी असिना लेपतन होनबगे सरुक अमा ओइने एक्सपो असि पांगथोकपनी स्टॉल हुंपुरोम हांगलिबा एक्सपो असिदा राज्य असि की मफम क्यादि लाकपा आर्टिसन सिंग पुथोकपा पलम कया उतली हैंडलूम हैंडीक्राफ्ट चखोननब होनबदा सोसाइटी असिना पांगथोकपा थबक थोरम सिंगदा आर्टिस्ट सिंग मदी मियामना मखाताना मतेंग पांगबिनबसु श्रीमती रोनिका ना अपील तौरी लागलिबा मणिपुर विधानसभा मिखल मरी लेनेना कम्युनिटी आउटरीच प्रोग्राम की सरुक अमु ओइना कम्युनिटी लाइजन कोऑर्डिनेशन की मिफम अमंगसी मोइरांगी INA कॉम्प्लेक्स पांगथोकरे मिफम असिना मिखल असि शांति ओइना पांगथोकनबा खनखि कम्युनिटी लाइजन कोऑर्डिनेशन की मिफम अमसुंग असि केबिल लमजा पुलिस स्टेशन पांगथोकि मदुदा लेकाय अदुकी मरा पाइबी क्लब की म्यूसिंग अमसुंग राजनीति दलसिंग कमिशन सरुक याखि होंगबो यारोइदबा युमलोनरिबा लेबा अनिगे मरक्ता लेरिबा फुरुपसिना नुंसिजाना लेमिनाबा हाइबसिना फुरुपकी अवाबा कोकमिनाबा ngамगनि हाइना आइना टिंख्रबा ललो रिवोल्यूशनरी पीपल्स फ्रंट RPF न हाइरि चिरोल अमदा लुप असिना हाइ हंदक्ता चांदेल अमसुंग म्यांमारगा लोनाबा ngамखैदा थोकिबा थोकदोक अदुदा नुंसिनानबा लेमिनारिबा फुरुपसिंगे मरक्ता सिंगसेप थाबा मानबा थोंग चथरपा असि पुन्ना खंगमिनाबा चुंगनि मणिपुर की मसक नायबा साइकेट्रिस्ट डॉक्टर RK लेनिन इबा सेरिंग लाइरिक निंगसिंगलकपदा ngasi हौनबी मतुंग इना फोंख्रे All Manipur Legislative Assembly Museum Hall पांगथोक पथोरम अमदा लाइरिक असि फोंखिबनी मणिपुर की तोंगान तोंगान बसिंगी मफम खरा दंगसी लेन याउना अकनबा नोंग चुकी हाइरि उखरुल जिला के सोमदाल खुल अमसुंग सेनापति जिला के कारोंगदसु लेन याउना अकनबा नोंग चुकी हाइरि
Assam Rifles ki Frindre Battalion na Chandel Zilla gi Uno Port Khulda Solar Light Singarang Yenthokre Thoramasi Assam Rifles ki Civic Action Program Makha da Kunza Sing Daliam Sing Adu Kusin Nakibani Tabiriba Pawsi Akasvani Imphal Degine Lebasta COVID-19 vaccination campaign hogdoki bachahi ama mapung pharak pagamari lenena Pradhan Mantri Narendra Modi na campaign asibu mai pahanbada achabu thodang loriba mipung kudimaku thagat pa phongdokre Sri Modi na mahaki Twitter da thagapa warol da hai jati gi oiba vaccination ki campaign asina chahi ama mapung pharak pada ekhoi khudimakna lachet asibu thengna ba hona bada ahen ba thawna hapli vaccination campaign asina leba asigi miyoi kya gi punsi kan mangamle Pradhan Mantri hai vaccination campaign asibu leba asigi kachin ko yongna chatha bangam hanbada achobo thodang loriba doctor nurse amadi healthcare workers singi thawna asi yamna thagatningai oi leba asna laichet asi vaigyanik te yumpham oiba moongda lanthingna ba matam pumnamakta sem sari masigalona nagrik kudimakta haksel li chapchaba kudong chaba adu pi bangamna ba leiriba health infrastructure sing faganan bagi thabak sarkana leptan hona khigani Amarom da varana COVID-19 laisa thanana ba beshin puthok pangam kiba aduga mari lenina postal stamp amanga se kendragi haksel mantri Manshuk Mandyaviya na phongdokre postal stamp asi leba asida COVID-19 beshin kapa hoki ba chahi ama mapung park pag mari lenina su miyam da khudol tokibani Kendra ki Information amasung Broadcasting Mantri Anurag Thakur hairi leba asida chathariba chahi 15 dagina 19 fawi manung leba angang singi vaccination campaign mai pangna chathari Mantri na Twitter ki khudang da thadorukpa warol amadhai campaign asigi numit 12 gi manungda apunba angang koti 3 lakh 15 hena vaccine kakre hairva vaccination drive asi tha asigi 3 digi hogdokibani nakal marom da mamang chehi ki January 13 ta hogdokiba COVID-19 vaccination campaign asida apunba vaccine dose koti cham yankhai 3 lakh 63 hena kapangam kre hairi Akasvani Imphal gi pau tabiri CBI na Gas Authority of India Limited ki Director Marketing amasung atopa miyoi khara senja tumjaga mari lene na fare case asika mari lene na CBI na thibu khum bi thabak chathabada sel oina lupa koti ama lakh kumapan amadi sana lupan sing director asidagi fagat ki farbe miyoi sing asi court puthok tu na makha tabo wahang chathanaba thamle Telangana Sarkar na Rajya adu da COVID-19 case leptan hengalak liba adu yenglaga mahilushing sing tha asigi kuntra fawbat thingzingkre Rajya gi Mukhyamantri na luchingba Mantri Mandal gi mifam ama heng phamduna Rajya adu da leriba COVID-19 gi fivam khanaragani hairi Amarom da Tamil Nadu Sarkar na su Rajya adu gi class 1 gi 12 fawu leba mahilushing sing January kuntra ma thafawbat thingjanna ba warep lokre masigilone na Sarkar na January 18 dagi pangthokani toramba parikha sing adu sumatam kaktana yethokle Jharkhand Rajya gi oinashu sarkar na COVID-19 lasa thingna ba thamkiba athingba sing January 13 fa sangdok lagani haina lokthokre Pradhan Mantri Narendra Modi na Mahiru Singh makhoi gi mama mapa sing amasing oja jinda chesi gi oina parikha pe charcha gi tharom da saruk yana ba hairi Twitter da thakapa warol da Sri Modi hai parikha pe charcha asi Mahiru Singh na makhoi na mayok na riba khudong cha da kaya adu ko honna bagi khudong cha ba pi badan natna tungi yafna ba lambi ya na bagi lamda su puning thagana na ba pangthokpani masina malemda mahi masing tambagi lamda honglakli ba phibam adu khangana bagi khudong cha ba amasu phangalagani Kendra ki Griha Mantri Amit Shah hai Reshangi Harsin na basna laliba chahi 15 sadami bada cancer na hanabagi changcha da yang hengalal gani Gujarat ki Longmi Singh video conferencing khutang da wari shana bada Sri Saha na Longmi Singh da mahu sadagi channel pamong gi lo patha sing sinna ba appeal tawri hauzik sana bagi pau Vara ki Chirag Seti amasung Sarvik Sairras Ranki Reddy ki Juranda Indian Open Badminton Tournament ki champion ore ngasi New Delhi da saniki va final match da makoi Indonesia ki Jura Muhammad Asan amasung Hendra Sitianbu kunmatoi tara taru kun taru tara marida maithiba pikibani Indian Open Badminton Tournament ki nupage singles da hose sanari match asida Laksyan Senga Singapore ki Lokyan Yuga sanari Chamasunda mapan suba CRPF battalion gi civic action program ngi makha volleyball match amang si Senapati Zilla gi TNK village sa sanaki ngasi gi match adu da TNK Senapati Youth Club na tafo Fongmai Youth Club umai thiba pikhi Loshilak pada COVID-19 dagi ngakthong na vaccination kapthokpa face mask upa phuttaruk amna leba khusha amadi mai mitaru tanana thamba haiba achambathong singa singa na chatpina ba amukha na ningsing jari aroi bada marui ba paw amukhana Manipur nong na miyoi chani mudra mapan positive oiba thengere chehi sigi ahan ba oina COVID positive oiba gi changcha da taramari dasmik marida hengalakre Lebash da COVID-19 vaccination campaign hogdoki ba chehi ama mapung fare Pradhan Mantri na campaign asibu mai pahan bada achobo thodang loriba mipung kudimak pu thagat pa phongdokre CVI na Gas Authority of India Limited ki Director Marketing amasung atopa miyoi khara senja thumjaga mari lena na fare COVID-19 positive case
leptan hengalakliba Tamil Nadu amasung Telangana Rajya mahailoising sing thingjengkre amasung Pradhan Mantri Narendra Modi na mahiroi sing mukhoigi mama mapa sing amasung oja sing da chahe sig oina parikha pe charcha ge tharomda saruk yana naba apil tauri pawizeri